ꯑꯃꯨꯛꯁꯨ ꯑꯛꯕꯔ ꯑꯃꯁꯨꯡ ꯕꯤꯔꯕꯜꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯗꯨꯅ ꯇꯥꯍꯟꯖꯒꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯅꯧꯅ ꯂꯥꯛꯄꯤꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯄꯥꯜꯂꯤꯕ ꯑꯒ꯭ꯔꯥ ꯁꯍꯔ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯁ꯭ꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯀꯤꯁꯣꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯖꯔꯕꯁꯨ ꯀꯤꯁꯣꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯔꯟ ꯃꯊꯨꯝ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯄꯣꯛꯄ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯖꯔꯕꯁꯨ ꯁ꯭ꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯄꯨꯛꯅꯤꯡꯗ ꯀꯤꯁꯣꯔꯒꯤ ꯃꯔꯟ ꯃꯊꯨꯝ ꯂꯩꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯜꯂꯛꯆꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯂꯥꯏꯔꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯌꯥꯝꯅ ꯄꯦꯜꯂꯝꯗꯦ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯍꯥꯛꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯏꯕꯛ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅꯕ ꯌꯥꯔꯒꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯒꯅꯤꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯟꯃꯤꯟꯅꯔꯨꯔꯒ ꯍꯜꯂꯛꯃꯤꯟꯅꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯆꯥꯟꯗꯤ ꯆꯠꯄꯤ ꯄꯩꯁꯥ ꯃꯌꯦꯛ ꯑꯃꯈꯛ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯄꯩꯁꯥ ꯑꯗꯨꯕꯨ ꯀꯤꯁꯣꯔꯅ ꯍꯥꯟꯅ ꯎꯔꯗꯨꯅ "ꯍꯩꯃꯥ, ꯄꯩꯁꯥ ꯃꯌꯦꯛ ꯑꯃ ꯇꯥꯔꯦ" ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯍꯦꯛ ꯈꯨꯟꯒꯦ ꯍꯥꯏꯗꯨꯅ ꯄꯥꯛꯊꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯁꯠ ꯂꯥꯎꯅ ꯈꯨꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯟꯗꯨꯅ ꯄꯥꯏꯁꯤꯟꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯩꯁꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯩꯇꯪ ꯌꯦꯠꯅꯔꯛꯈꯤ꯫ ꯀꯤꯁꯣꯔꯅ ꯍꯥꯏ, "ꯑꯩꯅ ꯍꯥꯟꯅ ꯄꯩꯁꯥ ꯑꯁꯤ ꯎꯕꯅꯤ, ꯑꯩꯅ ꯈꯨꯟꯒꯦ ꯇꯧꯔꯤꯉꯩꯗ ꯅꯪꯅ ꯁꯠ ꯂꯥꯎꯅ ꯈꯨꯟꯖꯤꯟꯈꯤꯕꯅꯤ"꯫ ꯁ꯭ꯌꯥꯝꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯍꯥꯟꯅ ꯈꯨꯜꯂꯕꯅꯤꯅ ꯄꯩꯁꯥ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕꯅꯤ"꯫ ꯀꯤꯁꯣꯔꯅ ꯑꯃꯨꯛꯁꯨ ꯍꯥꯏ, "ꯑꯩꯅ ꯍꯥꯟꯅ ꯎꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯁꯠ ꯂꯥꯎꯅ ꯈꯨꯟꯖꯤꯟꯈꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯄꯩꯁꯥ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯐꯝ ꯊꯣꯛꯏ"꯫ ꯁ꯭ꯌꯥꯝꯅ ꯈꯨꯝꯃꯤ, "ꯄꯩꯁꯥ ꯑꯁꯤ ꯑꯩꯅ ꯍꯥꯟꯅ ꯈꯨꯟꯕꯅꯤ, ꯃꯁꯤꯗ ꯌꯦꯟꯅꯅꯤꯡꯉꯥꯏ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯐꯦꯠꯇꯪ ꯌꯦꯠꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯉꯝꯂꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯃꯍꯥꯛꯅ ꯂꯧꯈꯤ꯫ ꯑꯗꯨꯗꯒꯤ ꯀꯤꯁꯣꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯔꯥꯡ ꯃꯪꯈꯤꯕ ꯃꯪ ꯑꯃꯕꯨ ꯅꯤꯡꯁꯤꯡꯂꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯁꯨꯝꯅ ꯄꯩꯁꯥ ꯊꯦꯡꯅꯒꯗꯕꯒꯤ ꯑꯣꯏꯔꯦ ꯑꯩꯅ ꯉꯔꯥꯡ ꯎꯈ꯭ꯔꯤꯕ ꯃꯪ ꯑꯗꯨꯗꯤ"꯫ ꯀꯤꯁꯣꯔꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁ꯭ꯌꯥꯝꯅ ꯑꯃꯨꯛ ꯍꯪꯉꯛꯏ, "ꯀꯔꯤ ꯃꯪ ꯎꯔꯤꯕ ꯅꯪꯗꯤ ꯉꯔꯥꯡꯗꯤ"꯫ "ꯑꯩꯒꯤ ꯉꯔꯥꯡꯒꯤ ꯃꯪꯗ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯁꯤ ꯌꯥꯝꯅ ꯂꯥꯏꯔꯔꯝꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯎꯈꯤ"꯫ ꯁ꯭ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯉꯛꯈꯤ, "ꯑꯗꯨꯗꯒꯤ ꯀꯩꯗꯧꯔꯕ"꯫ ꯀꯤꯁꯣꯔꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯃꯛꯏ, "ꯑꯗꯨꯒ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯁ꯭ꯌꯥꯝ ꯅꯪꯅ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯈꯤ"꯫ ꯁ꯭ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯃꯈꯥ ꯇꯥꯔꯛꯎ"꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯤꯁꯣꯔꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯉꯔꯥꯡ ꯎꯈꯤꯕ ꯃꯪ ꯑꯗꯨꯗ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯈ꯭ꯔꯕ ꯄꯩꯁꯥ ꯃꯌꯣꯝ ꯑꯃꯈꯛ ꯊꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯊꯝꯍꯟꯈꯤꯕ ꯄꯩꯁꯥꯗꯨ ꯅꯪꯅ ꯂꯧꯕ ꯀꯥꯎꯈꯤꯕꯗꯒꯤ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯄꯣꯛꯂꯒ ꯅꯪꯅ ꯑꯋꯥꯕ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯣꯛꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯉꯔꯥꯡ ꯎꯈꯤ"꯫ ꯀꯤꯁꯣꯔꯅ ꯇꯝꯃꯛꯂꯤꯕ ꯃꯪꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯟꯖꯩ, "ꯇꯁꯦꯡꯅꯃꯛ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯈ꯭ꯔꯒ ꯂꯧꯕ ꯀꯥꯎꯈ꯭ꯔꯕꯔꯅꯦ ꯑꯩꯕꯣ"꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯤꯁꯣꯔꯅ ꯇꯝꯂꯛꯈꯤꯕ ꯃꯪ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯔꯗꯨꯅ ꯀꯤꯁꯣꯔꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯍꯧꯔꯛꯈꯤ, "ꯀꯤꯁꯣꯔ, ꯅꯪꯒꯤ ꯃꯪ ꯑꯗꯨ ꯑꯁꯦꯡꯕꯅꯤ, ꯃꯗꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯩ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯀꯤ ꯃꯔꯝꯗ ꯂꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯍꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯍꯧꯖꯤꯛ ꯄꯤꯔꯛꯎ ꯀꯗꯥꯏ"꯫ ꯁ꯭ꯌꯥꯝꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯀꯤꯁꯣꯔ ꯑꯉꯛꯄ ꯐꯥꯎꯏ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁ꯭ꯌꯥꯝ, ꯃꯗꯨꯕꯨ ꯀꯝꯗꯧꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯃꯪꯗꯤ ꯃꯪꯅꯤ꯫ ꯃꯪꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯄꯤꯔꯛꯈꯤ ꯍꯥꯏꯅꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯃꯗꯨꯕꯨ ꯇꯥꯏꯕꯪꯗ ꯑꯃꯨꯛ ꯁꯤꯡꯒꯗꯧꯔꯤꯕꯅꯣ"꯫ ꯁ꯭ꯌꯥꯝꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯃꯁꯤ ꯃꯪ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯇꯁꯦꯡꯅ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯀꯗꯥꯏ, ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯝꯍꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯄꯤꯔꯛꯎ"꯫ ꯑꯁꯨꯝꯅ ꯑꯑꯣꯏ ꯇꯥꯅ ꯁ꯭ꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯤꯁꯣꯔꯗ ꯄꯩꯁꯥ ꯊꯧꯕ ꯍꯧꯔꯛꯈꯤ꯫ ꯀꯤꯁꯣꯔꯅ ꯁ꯭ꯌꯥꯝꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯁ꯭ꯌꯥꯝ ꯃꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇꯒ ꯇꯥꯗꯅ "ꯑꯩꯅ ꯄꯤꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯄꯤꯔꯛꯎ" ꯑꯁꯨꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯧꯗꯨꯅ ꯂꯩꯈꯤ꯫ ꯁ꯭ꯌꯥꯝꯅ ꯅꯨꯃꯤꯠ ꯀꯥꯡꯗꯅ ꯅꯨꯡꯇꯤꯒꯤ ꯄꯩꯁꯥ ꯊꯧꯒꯠꯂꯛꯄꯗ ꯀꯤꯁꯣꯔ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯊꯥ ꯁꯥꯕ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ, "ꯐꯔꯦ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯕꯥꯅꯤ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯆꯠꯇꯨꯅ ꯅꯤꯡꯊꯧꯗ ꯍꯟꯗꯨꯅ ꯋꯥꯌꯦꯜ ꯍꯜꯂꯨꯔꯁꯤ"꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯗꯨꯅ ꯅꯤꯡꯊꯧ ꯑꯛꯕꯔꯒꯤ ꯗꯔꯕꯥꯔꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯌꯦꯜ ꯍꯟꯕ ꯂꯥꯛꯈꯤ꯫
ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯀꯠ ꯑꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯑꯛꯕꯔ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯁ꯭ꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯁ꯭ꯌꯥꯝ, ꯅꯪꯅ ꯃꯪꯗ ꯃꯤꯉꯣꯟꯗ ꯄꯩꯁꯥ ꯊꯝꯍꯟꯈꯤ ꯍꯥꯏꯗꯅꯕꯨ ꯇꯥꯏꯕꯪꯗ ꯀꯝꯗꯧꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯧꯒꯗꯧꯔꯤꯕꯅꯣꯅꯦ? ꯃꯪꯗꯤ ꯃꯪꯅꯤ, ꯇꯥꯏꯕꯪꯅ ꯇꯥꯏꯕꯪꯅꯤ, ꯃꯁꯤꯗ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯅꯅꯤꯡꯉꯥꯏ ꯑꯃꯨꯛ ꯂꯩꯔꯤ?" ꯁ꯭ꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯃꯁꯤ ꯏꯆꯝ ꯆꯝꯕ ꯃꯪ ꯑꯃꯈꯛꯀꯤ ꯋꯥ ꯅꯠꯇꯦ, ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯀ ꯃꯔꯤ ꯂꯩꯅꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯄꯤꯊꯣꯛꯈꯤꯕꯅꯅꯤ ꯑꯩꯅ ꯍꯟꯗꯛꯃꯨꯛꯀꯤ ꯃꯄꯣꯛꯇ ꯂꯥꯏꯔꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯂꯤꯕ ꯑꯁꯤ." ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, "ꯍꯣꯏꯅꯦ, ꯃꯪꯕꯨ ꯑꯣꯏꯒꯦꯔꯥ ꯃꯃꯥꯡꯃꯨꯛꯀꯤ ꯃꯄꯣꯛꯄꯨ ꯑꯣꯏꯒꯦꯔꯥ, ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯋꯥꯐꯝꯅꯤ." ꯅꯤꯡꯊꯧꯅ ꯁ꯭ꯌꯥꯝꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯐꯥꯎꯕꯗ ꯁ꯭ꯌꯥꯝ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯃꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ, ꯑꯩ ꯁ꯭ꯌꯥꯝꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯩ ꯍꯟꯗꯨꯅ ꯀꯣꯛ ꯉꯥꯎꯔꯛꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ." ꯕꯤꯔꯕꯜꯅ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯄꯥꯡꯊꯣꯛꯆꯒꯦ." ꯁꯤ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯤꯁꯣꯔ, ꯅꯪ ꯅꯁꯥꯃꯛꯅ ꯅꯪꯒꯤ ꯃꯪꯗ ꯁ꯭ꯌꯥꯝꯅ ꯅꯉꯣꯟꯗ ꯄꯩꯁꯥ ꯑꯗꯨ ꯊꯝꯍꯟꯈꯤ ꯍꯥꯏꯔꯕꯅꯤꯅ ꯁ꯭ꯌꯥꯝꯅ ꯊꯝꯍꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯅꯪ ꯑꯃꯨꯛ ꯁꯤꯡꯈꯤꯕ ꯇꯥꯕꯅꯤ." ꯕꯤꯔꯕꯜꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯟꯇ꯭ꯔꯤ ꯃꯌꯥꯝ ꯅꯤꯡꯊꯧ ꯌꯥꯎꯅ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯤꯔꯕꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯁ꯭ꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯤꯁꯣꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯅ ꯕꯤꯔꯕꯜꯗ ꯍꯥꯏꯔꯛꯈꯤ, "ꯕꯤꯔꯕꯜ ꯏꯕꯨꯡꯉꯣ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯊꯝꯍꯟꯈꯤꯕ ꯄꯩꯁꯥ ꯑꯗꯨ ꯃꯪꯗꯅꯤ, ꯃꯗꯨꯕꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯃꯉꯣꯟꯗ ꯁꯤꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ?" ꯕꯤꯔꯕꯜ ꯑꯃꯨꯛ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯄꯩꯁꯥ ꯑꯗꯨ ꯅꯪꯉꯣꯟꯗ ꯊꯝꯍꯟꯈꯤ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯑꯃꯨꯛ ꯁꯤꯡꯈꯤꯕ ꯇꯥꯕꯅꯤ꯫ ꯍꯥꯏꯌꯨ, ꯄꯩꯁా ꯑꯗꯨ ꯅꯪꯅ ꯀꯗꯥꯏꯗ ꯊꯝꯈꯤ ꯍꯥꯏꯕꯗꯨ?" ꯕꯤꯔꯕꯜꯒꯤ ꯋꯥꯍꯪ ꯑꯗꯨ ꯇꯥꯔꯒ ꯀꯤꯁꯣꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯐꯝ ꯈꯪꯗꯅ ꯂꯩꯈꯤ꯫ ꯑꯗꯨꯗꯒꯤ ꯕꯤꯔꯕꯜꯅ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯀꯤꯁꯣꯔꯅ ꯄꯩꯁꯥ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯅꯕ ꯃꯉꯣꯟꯗ ꯋꯥꯍꯪ ꯍꯪꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯔꯕꯜꯅ ꯀꯤꯁꯣꯔꯕꯨ ꯋꯥꯍꯪ ꯍꯪꯕꯒꯤ ꯃꯤꯡꯗ ꯄꯨꯊꯣꯔꯛꯂꯗꯨꯅ ꯍꯟꯗꯨꯅ ꯀꯤꯁꯣꯔꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯕꯤꯔꯕꯜꯅ ꯀꯨꯞꯅ ꯁꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯕ ꯃꯇꯨꯡꯗ ꯕꯤꯔꯕꯜꯅ ꯇꯤꯜꯂꯤꯕ ꯗꯔꯕꯥꯔ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯀꯤꯁꯣꯔꯗ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯪꯉꯤ, "ꯍꯥꯏꯌꯨ ꯀꯤꯁꯣꯔ, ꯅꯪꯅ ꯄꯩꯁꯥ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯈꯤꯕꯅꯣ ꯍꯥꯏꯕꯗꯨ?" ꯀꯤꯁꯣꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈꯨꯝꯂꯛꯈꯤ, "ꯄꯩꯁꯥ ꯑꯗꯨꯒꯤ ꯊꯝꯐꯝ ꯑꯩ ꯇꯥꯛꯆꯒꯦ, ꯑꯗꯨꯕꯨ ꯄꯩꯁꯥ ꯊꯝꯐꯝ ꯃꯐꯝ ꯑꯗꯨꯗꯒꯤ ꯁ꯭ꯌꯥꯝ ꯃꯁꯥꯃꯛꯅ ꯆꯪꯗꯨꯅ ꯄꯩꯁꯥ ꯑꯗꯨꯕꯨ ꯂꯧꯔꯨꯒꯗꯕꯅꯤ." ꯕꯤꯔꯕꯜꯅ ꯁ꯭ꯌꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯑꯃꯨꯛ ꯍꯪꯉꯛꯈꯤ, "ꯍꯥꯏꯌꯨ ꯁ꯭ꯌꯥꯝ, ꯅꯪ ꯀꯤꯁꯣꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯥꯅꯤꯡꯂꯕꯔꯥ?" ꯁ꯭ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯃꯤ, "ꯍꯣꯏ, ꯌꯥꯖꯔꯦ." ꯀꯤꯁꯣꯔꯅ ꯄꯩꯁꯥ ꯊꯝꯐꯝ ꯃꯐꯝ ꯇꯥꯛꯀꯦ ꯍꯥꯏꯔꯛꯄ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧ ꯌꯥꯎꯅ ꯗꯔꯕꯥꯔ ꯑꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯃꯪꯗ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥ ꯑꯗꯨꯕꯨ ꯀꯗꯥꯏꯗꯕꯨ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯪꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯤꯁꯣꯔꯅ ꯃꯨꯡꯁꯦꯜ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯩꯁꯥ ꯃꯌꯣꯝ ꯑꯃ ꯊꯝꯂꯒ ꯃꯨꯡꯁꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯨꯠ ꯊꯤꯜꯂꯗꯨꯅ, "ꯇꯨ ꯁ꯭ꯌꯥꯝ, ꯅꯪꯒꯤ ꯄꯩꯁꯥ ꯍꯥꯏꯕꯗꯨ ꯑꯥꯗ ꯊꯝꯂꯤꯕꯁꯤꯅꯤ, ꯆꯠꯂꯨ, ꯅꯪ ꯅꯁꯥꯅ ꯆꯠꯂꯒ ꯂꯧꯖꯔꯨ." ꯁ꯭ꯌꯥꯝꯅ ꯈꯨꯝꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, "ꯃꯨꯡꯁꯦꯜ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯑꯁꯤꯗꯤ ꯀꯝꯗꯧꯅ ꯂꯧꯒꯗꯧꯔꯤꯕ, ꯃꯁꯤꯗꯤ ꯃꯃꯤꯅꯤ." ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯔꯕꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯄꯩꯁా ꯑꯗꯨ ꯃꯪꯗ ꯄꯤꯈꯤ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯃꯪꯗ ꯆꯠꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯩꯁꯥ ꯑꯗꯨ ꯅꯪꯅ ꯂꯧꯔꯨꯕꯗꯤ ꯀꯔꯤ ꯀꯥꯏ?" ꯕꯤꯔꯕꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯑꯣꯏꯅ ꯕꯤꯔꯕꯜꯅ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯕ ꯑꯗꯨ ꯁ꯭ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯀꯤꯁꯣꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯥꯏꯕ ꯌꯥꯕ ꯃꯔꯝ ꯑꯃ ꯂꯩꯔꯦ ꯈꯟꯗꯨꯅ ꯅꯉꯣꯟꯗꯒꯤ ꯅꯝꯗꯨꯅ ꯄꯩꯁꯥ ꯂꯧꯒꯦ ꯈꯜꯂꯨꯕꯅꯤ, ꯃꯁꯤꯒꯤꯗꯃꯛ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯃꯔꯨꯞ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁ꯭ꯌꯥꯝꯅ ꯀꯤꯁꯣꯔꯗ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤ ꯑꯃꯁꯨꯡ ꯕꯤꯔꯕꯜꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯃꯪꯗ ꯂꯧꯈꯤꯕ ꯄꯩꯁꯥꯒꯤ ꯊꯝꯐꯝ ꯇꯥꯏꯕꯪꯗ ꯇꯥꯛꯈꯤꯕꯒꯤꯗꯃꯛ ꯅꯤꯡꯊꯧ ꯑꯛꯕꯔꯅ ꯕꯤꯔꯕꯜꯕꯨ ꯌꯥꯝꯅ ꯊꯥꯒꯠꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫